WUSHU gi leiriba chayetnaba athubada loisinbiyu haiba demand tawduna ngasi WUSHU sanaroi amadi parents singna hapta kangjebung mamangda wakat mifam sathakre wakat mifam aduga mari lenana sanaroi amadi parents singi maikedi phongdorakpada WUSHU gi oiba association ani thokna leiba asina WUSHU sanariba sanaroi singda aduki matek khudong chadaba kaya ama lehele sanaroi singna national amadi international gi thakta sanaba chanaba honaba matamda su training tawba yauna sathok sasin tawbada association gi chayetnaba leibana sanaroi singi phongpham thokpa mateng kaya phangdana leire maramasna sanaroi singna sanaba chanaba honabada awaba kaya mayonare mari lenaba singna sanaroi singi khanduna WUSHU gi leiriba chayetnaba athuba matamda loisinbinaba honabiyu haina appeal taroki WUSHU gi association ani thoga leijungi akhoi sanabata position tawbada khudonga kaladre khoi player moina duna yai rukhai ani thoga leije thu matamda loisin duna khoi players thoga leiba singi khamiduna thu matamda loisin